Kuki Maladan Singna ngarangdagi leptana tuwan ba mafam singda leiba Meitei khul singda chatharkiba attack makhata na chathari ngasi ayo Imphaliski yaingang popi police station na konba thamna popi khulda makhata na landarakhi amaromda ngarang numidang saiton kangchup chingkhong kautruk fayeng kadangban amadi senjam chirang da su Kuki Maladan Singna akanba mongda bom amadi nongmai kapsulakhi Kuki Singna chatharakhiba Landa aduda kangchup chingkhongda Meitei yum mapan rom yauna lanthum kaya mai thadok ramkhi kangchup chingkhong amadi kautrukta Kuki Maladan Singge attack adu thengnaba honabada Crpf jawan ani BDF jawan ama aduga Kuki khulngakpa ahum sokhi loinana Kuki Maladan Singna kaplakpa bomna fayeng kautruk amadi fumlo khulgi yum amadi lambi singda takhi Kangchup chingkhongdana Kuki Maladan Singna yum mapan rom bom plan tawduna thugai bayawna mai tharamkhi mafam asida chatharakhiba attack aduda langsingda leiba QAT Manipur and Nagaland sector gi jawan ani sokhi soklaba jawan ani adugi maming Govinda Baro amade Francis Khamlo kawi makhoi ani ka hena khudong thiba nanghodre hairi adubu makhoina sijanaba BP gari amade nongmai maruna panbadagi akai toi thokhi Madugi mathakta Manipur Police Commando ki 407 BP gari amasu chaka anida nongmai maruna panduna hobagi mathakta gari adugi mingsel amadi atai mafam singda nongmai maru pankhi loinana kangchup chingkhongda mai chakhiba maitegi yum sing ayambana lowba yadana chakrai mafam aduda mai kanaba Manipur Fire Service ki kangbuna changsina bohonabada amamba oibagi mathakta chauna khutthoknabana awabu oikhi adubu ahenba Imphal West ki SP Khetramayum Sivakanta na luchingba State Force amadi CRPF personnel sing changsin badagi nakalani ki marakta khutthoknaba lepkhi masigi matung tarakpada numidang pung 12 rom tabada Fire Service ki kangbu yausinba ngamkhi Amaromda Saiton Thamnapopi Santi Khongbalgi area dasu numidang athengba fawba Kuki Maladan Singna attack chatharki adubu thoina misi mina amadi aso open gi paw leikhide Santi oire di hai bazar gumba mafam alapadadi santi oire akhoi gi kangchup chingkhong rechon oiriba loijing loya akhoi pumma maki akhoi khaki nataba loijing loya da leiriba akhoi gi di rechon da leiriba akhoi gi di santi haiba se moina leire phana hairaga chu akhoi dadi suklei leite aduna akhoi je karamna hingadoribano karamna tawgadoribano adu mafam duda lehanba ngamdraga sarkarna akhoi bu mafam chaba akhoi gi mafam mama pibiraga akhoi bu adumaina hongdo hanbi bana phagadra haina khale akhoi leibadi sungong ngamoroi moina sigi ka irangje nemthadringai di yum sa e haire akhoi ju ki boi lakoi akhoi khangaktre thokpasi pung 8 makhai ta phatringai 8 ka minute 19 8 makhai tadringai marak sididi oidoine hojik nongmai kapari je